Hello, मैम मुखरुमजरी ngasi akhoi mari raksuba agi video thagatsari sing ngasi ge mari raksubani ngasi gi thagatsari ba video sina akhoi Moreh Da Kuki Sing Burma rom di changapa Kuki refugee sing se kanana changali kanana mating pangi kamaina Aadhar semi kamaina voter card semi haibana singba adugi matang dani na hapet mayam da thamjaga doisi Moreh Da Burma rom di changalapa Kuki Sing si ahambada ITC Hill Tribal Council na namalay makoina verify tawrabani haiba CM moy de pirani haiba Kuki Burma rom di changpa Kuki singse moina verify tawre akoi haiba Kuki misagasi akoi gi ipuni tadani adegi aduni adani haije moina ama semjalani makoi gi khungi mamingda aduga semjalaga verify tawre mena ITC dagi haiba Hill Tribal Council dagi CM irani adugi siedo puraga ADC office ta salani ADC office dagi makhoigi Kuki macha thabak tawba mayam leibani Moreh gida hariba Kuki macha jingdu da pisalani masi ITC na verify tawramni haina moinamu domicile gumba degi atai marueba habati moi document changa dabu singdo pirani adu piroba matungda asagi Aadhar card kapa adegi voter card voter chanjanba sugumba se moino loi chathabani Aadhar card bani na voter chalabani na haiba Manipur gi citizen warani Moreh Da Leiriba mini no hajalani adu dona mu kamai tawi Moreh gi hanadi Moreh gi akoi da leiba chingjingji singyan ba chatpa uyan ba chapa matamda kana gumba magi lam oidi free da yalami free da akoi singjan ba chalami akoi nanganguri dagi hona ahlam jing so loina musin yang sing yalaga yumda chak thongnar mini samban khanar mini yum sanar mini haiba 2000 gi matung dagi di chingda chatpam leitre adu ning thogi ne ada ning thogi ne moina maming pungthon da thonjalaga sing akoi basi makoi gi lam maming thonjalaga makoi gi ning thau na mayam ma toksan gaga sing janpham legidre Moreh gi akoi basi hanadi hek Moreh gi haiba akoi gi lairok turen khujarok turen gi na get gi sing jingji lalaga koina sing janba japada kana gum mapum ta leiti hana forest ki lam nga ta oiram forest ki lam ni maduda akoina yumda season na ba singa kang ba kai ka singyan ba chapase aduda kana gumam ta na thingningai le thingnabju leite mapuju leite kana gum leite forest ki lam ni hojikti forest ki lam leitre forest ki di samban khaja laga forest ki ne haba akhoi gi law sangamu tung chawba forest gate kana hariba du samban khaja la leiriba poto adu khakta ngai reba forest ki lam Moreh Da aduga wildlife ki ju makoina fencing tawriba wildlife ki area matik tu khangai re atai di moi laiba mi singduna Burma rom di changchalakpaduna manam changchalaga mi ji khunta salale adudagi ningthau ni adugi adagi ningthau ni na pongthon da thonjalaga lamgai se mapu loi pangre mase matamdu da sarkar meng changdaba degi asoibani sarkar gi am asoibe am lei forest ki lam jingji Kuki changai ba Kuki jingjina khopchale yum sajale se matam yam ngallingai matam dagi thoabane matam du da palamba government ju yam phatte ba machine ngallingai da machine laina se laing hodoba pon machine madu da laing hodoba dagi machine laina se ngasi siyongna lusal la ine china government gi asoibe am lai mamangi handaki government da khoina tainari se tainabam thokte mamangi government na soiram bagi ngasi akoina da satari ne hojiki government jidi akhoi gi government gi oba forest ki lam wildlife ki lam amadi chingman da u kok thoga popi thariba kholiba akhoi gi tungda hogol ka doba naha me amsi loina mamang ba tari heduna government na paikhala pa khungthang aphabani u wa kok thobani na ai ngasa gi khal kaithare adugi mathakta ising turenda lakpa ising chu lakidre hana Moreh gi naget chiliba khogi khujarok turen amadi lairok turen si akhogi nongju thada ka di yamna ising jilik laun leba hojikti nongju bada ngaktang ising indar amaga pungkang kang chikrai dino loina chingman je loina kok thokra
Karana koi Kuki Gangbuna Mother Matin Sango Nati Pangan Sango Nati Nagana Sango Nati Kuki Singna Matou Mashi Mamang the Palam Sarkar to Masikra type Torum Targeti Mashi Posi Lainasi, Mashi Nari, Linasi, Naramudabni. Mamangi Langam Patabani Yam Patabalangani Makoina Masamasagi Impangi area Matixika Kalaga Moigi Botki Bot Bank Tobagi Tauraga Lairam Badeki Nasi Sigi Lina Siong Soksalapan Hosiki Gomenda Mayam Saubirisa Hoi Pin the Bagi Pangang Basi Akusudungangi Shawi Tobudabu Hosiki Gomena Pakaliba Tabak City Yamna Tungi future gi Yakanda Mashika Ludaba Yade and Pakala Kondan Maduda Kanaswe Kuki Kanguswe Maram di Moidi Popita Araga Popigi Leiriba income duna Moidi building impalgi areas in the Kuki Mateo Shino Pangaloshino Kuki Singna Lamzi Lupa Lak Kunchika was a gadu the Mona Lagan KPA had it to Yole. Are the Lagan Kashika the Gadu Mina Karora and Pigate to Yole. Yola when you meet the drug the gitan, but seeing do not jom to Obanina. Tabaki Mapam, Lopam the Gika, the Gi Party, the Gileramba Mamsi, Loina Cookie in Leiriba. Cry the shen, drug alone by the Gi. Pariba Moreh to Infal, not Dragana Manipur, the Gina, Guati, Chapat from Mapalam Chapter. Pari Sincha 199% cooking at the name. Adu Tampang Manung the Dicam, Yam drug seller money. In Kalaban, how may I am a drug mangrena? She may am say Sarkars na Kayumakrata Hodragati, Tungi, Saron Surens, Lona Mutkiptarina, Pakalapa Kontangnim. Shida, Masagi, Popi Taragat, Chen Taliba Kangu, the Moide show ebb. Shopanina, Masiposi Yanindava. I think Forestilam Gaju Shokwe Roino, Jum Sazalisi Yaroina, Madugi, Prijap Tonava, Foreski, Ariazing Sea, Naxen, Tamnava, Chingmanda, Uwa, Ntina Honava, Plan Dobaneva. Okona Sarkana Toriba, Apavatabaksha, Kuki Patavanina Kuki, the Apabon Lodi. Mandi, Moi drug la Lolaga Shentan, Basina Moina Marue. Adimatata, Hosina Kukina, Tamapan, Sanchala Basibogda, Kukina, Hosipoda. Land lep triba, land darak pa lep triba, nongi kaptarak pa lep triba, mokoi ki khongsan lepak trisya. Mogi maninda India ki drug mafia kangbu soidon lairang gani. Mamdi India ki drug mafia si yamna chawba geng kupu maniba. Makoi na back soidon tarong gani, maramdi Kukina drug puthok panina, drug sung panina. Kuki dagi drug lauriba kangbu singduna soidana mogi maninda pasha thadarangani khulai thadarangani maru thadarangani process adegi moida ama torongani haijini india ki chaw raba khogi pangmi me amana kuki gi misang changa achumaram thi dabida kuki gi misang changa ga seran turan me ama shamkala thagalai dun aduba achumba ji lot pe yaroi achumba ji kuina lot pe yaroi aran badi ngak tang gi wani Aran badi aran bani. Achumba mai pakani. Kara di matam changani kara wagani. Tobudabu achumba sina matam punamakta joini. Aduna Kuki Singna aino mamangi thaga kiba video da. Kuki Singna masi a PLA gi active member ni. Aduma naharo ni nang Moreh da changa roidro gan. Nang noy na dhap tawraga aina kigadab su laiti. Ko noy gi damakta aina shem giba video do. Noi gyan tasunu nakoi wakal tasunu na khalaga maramdi nakoi na wakal taraba gyal taraba afawa wakal aba aduragadi santi lakani khanbani akoi noi punna lemina ba yai en khanbani adu aina noida afawa advice natraga afawa suggestion pi basi noina tadreba nakoi drug mafia kangbu noigi Kuki gi drug la lon ba mayam amadi noigi naharon gi achobasing amadi HTC gumba adugumba in Kuki in P adegi adu dana toriba kangbu singduna noida hu me ama kamsalabani noida akoina afaba habada changdre noi changdrabani na upai liti Manipur de noi chakitamni Manipur de noi lebam liti aduga masage HTC na bamadi chang pa mi singduda ayaba pibadi hendoktana akogi Tenopan district ki akogi ka khiba letpa hokim na Moreh gi KLP army camp gi awang thangbada
lairok kina turen gina mapan oiba aduga kelpi gina awang thangbada chingya akhoi gi turen mana chuda achauba mafam ama JCB thada duna dozer thada duna tem thoga Burma dagi changakpa kuki mayam se aduda khundana ba silamme masima khangbiyo mayam lepa hokipsu amani aduga Moreh Da maitai khogi voter chandriba maitai singsa voter chanaba na kaya thagat khur kanda reject loi lai amada habakte ba aduga Burma dagi changakpa kuki singsina makhoi हाइरिबा लेपाउसु कुकीने माचु बर्मादी संगपसि यामना सपोर्ट तौरगा याम थंगा बोट बैंक तौबनिना हाइदन अखोइ मोरे दा हंदकी बोट तुसु अखोइ मैतै मचा मयांग मचा पंगन मचा कनाम त बोट थादब फंगदे कुकी गन मोइ नहारोंगैना खुलाइ पा लागा मोइना ए नोइ नुंगाइना चलो नुंगाइना युमदा लैरो अखोइना थादा अखोइना अदुम थाना